ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯅꯤꯅꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯄꯨꯟꯅ ꯑꯗꯨꯝ ꯌꯨꯝ ꯊꯪꯅꯔꯒ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯁꯤꯅ ꯑꯍꯟꯅꯤ꯫ ꯄꯨꯄꯨꯒꯤ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤꯅ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒ ꯅꯤꯅꯦ ꯑꯍꯨꯝꯒꯅꯤ꯫ ꯑꯗꯨꯒ ꯄꯨꯄꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 4ꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃꯁꯨ ꯌꯥꯎꯏ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯄꯨꯄꯨ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯂꯩꯀꯥꯏꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯟꯅꯕ ꯍꯧꯕꯇ ꯅꯠꯇꯅ ꯌꯨꯝꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗꯁꯨ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯟꯅꯕ ꯍꯧꯗꯨꯅ ꯐꯨ ꯆꯩꯕ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯍꯧꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯁꯦ ꯂꯩꯔꯝꯗ꯭ꯔꯦ, ꯕꯣꯕꯣꯛ ꯈꯛꯇ ꯂꯩ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛ ꯁꯨꯅ ꯑꯃꯠꯇ ꯋꯠꯇꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯄꯨꯄꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯨꯄꯨ ꯑꯇꯣꯝꯕ ꯑꯁꯤꯒꯤꯗꯤ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯌꯨꯝ パンꯕ ꯅꯠꯇꯕꯅꯤꯅ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯄꯣꯛꯄꯤꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯕꯥꯅ ꯍꯥꯟꯅ ꯂꯨꯍꯣꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯁꯨ 3ꯅꯤ꯫ ꯄꯨꯄꯨ ꯑꯇꯣꯝꯕ ꯈꯣꯏꯁꯨ ꯃꯃꯤꯠꯇ ꯃꯁꯨꯁꯤꯡꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯤꯅ ꯎꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯃꯁꯨꯗ ꯃꯁꯨꯒꯨꯝꯅ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯧꯗꯨꯅ ꯄꯤꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯄꯨꯄꯨ ꯑꯇꯣꯝꯕꯁꯦ ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯒꯤ ꯃꯥꯅ ꯅꯨꯡꯁꯤꯗꯨꯅ ꯐꯅ ꯌꯥꯝꯅ ꯑꯆꯥꯄꯣꯠ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯕꯁꯨ ꯃꯅꯥꯛꯇ ꯁꯨꯡꯆꯪ ꯆꯪꯗꯦ꯫ ꯑꯗꯨꯁꯨ ꯀꯧꯔꯒ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯁꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯌꯨ ꯊꯛꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯧꯔꯛꯂꯕꯁꯨ ꯑꯗꯨꯃꯛꯀꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯌꯨ ꯊꯛꯇꯕ ꯅꯨꯃꯤꯠꯇ ꯀꯧꯔꯛꯂꯕꯁꯨ ꯀꯤꯕꯗꯤ ꯑꯗꯨꯝ ꯀꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯄꯨ ꯑꯇꯣꯝꯕꯒꯤ ꯕꯣꯕꯣꯛ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯦꯖꯩ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛꯇꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯉꯥ ꯌꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯂꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯦꯖꯐꯝꯁꯨ ꯄꯨꯄꯨ ꯑꯇꯣꯝꯕꯒꯤ ꯕꯣꯕꯣꯛ ꯑꯁꯤꯗ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯇꯝꯁꯤꯗꯗꯤ ꯌꯨꯝ ꯏꯪꯈꯣꯜꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯅꯩ ꯍꯥꯏꯕꯕꯨ ꯌꯨꯝꯁꯥ ꯀꯩꯁꯥꯗꯤ ꯐꯖꯅ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯏꯅ ꯀꯨꯞꯇꯅ ꯂꯣꯏꯅ ꯂꯩꯅꯕꯅꯤꯅ ꯁꯨꯃꯥꯡꯁꯤꯁꯨ ꯔꯥꯎꯟ ꯇꯥꯅ ꯋꯥꯏ ꯇꯩꯅꯗꯨꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯑꯃꯗꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯑꯀꯣꯏꯕ ꯑꯗꯨ ꯋꯥꯏ ꯐꯖꯅ ꯇꯩꯊꯣꯛꯂꯒ ꯙꯨꯛ ꯊꯥꯃꯩ ꯊꯥꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯠꯅꯩ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯐꯖꯅ ꯇꯩꯔꯒ ꯊꯥꯡꯃꯩ ꯂꯦꯝꯇꯣꯜ ꯑꯃꯒ ꯙꯨꯛꯀ ꯊꯥꯟꯗꯨꯅ ꯂꯩꯔꯝꯕꯁꯦ ꯎꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯉꯤ꯫ ꯂꯥꯏꯔꯤꯛꯀꯁꯦ ꯄꯥꯕ ꯃꯇꯝꯗ ꯁꯠ ꯐꯥꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯛꯄꯅ ꯑꯁꯨꯝ ꯆꯥꯎꯔꯛꯄꯗꯒꯤ ꯑꯑꯣꯟꯕꯁꯨ ꯀꯌా ꯑꯃ ꯂꯥꯛꯏ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ, ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯇꯝꯅ ꯄꯨꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛ ꯑꯣꯜꯂꯛꯏ꯫ ꯃꯤꯒꯤ ꯋꯥꯈꯜꯁꯨ ꯑꯐ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯒ ꯍꯣꯡꯂꯛꯄꯅꯤꯅ ꯌꯨꯝꯁꯥ ꯀꯩꯁꯥ ꯑꯃꯗꯤ ꯆꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯣꯡꯂꯛꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯅꯨꯄꯥ ꯃꯊꯟ ꯈꯛꯇ ꯑꯣꯏꯕꯅꯤꯅ ꯂꯩꯔꯤꯕ ꯅꯤꯅꯦꯁꯤꯡꯗꯨꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯏꯪꯈꯣꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯅ ꯂꯩꯕꯗꯨ ꯊꯣꯛꯂꯦ꯫ ꯄꯨꯄꯨ ꯑꯇꯣꯝꯕꯒꯤꯁꯨ ꯏꯪꯈꯣꯜꯗꯣ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯥ 3 ꯑꯣꯏꯕꯅꯤꯅ ꯏꯪꯈꯣꯜ ꯑꯗꯨ 3 ꯊꯣꯛꯅ ꯌꯦꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯔꯤꯕ ꯃꯄꯥꯜ ꯑꯁꯤꯗ ꯂꯐꯨ ꯄꯔꯦꯡ ꯁꯥꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯔꯤꯕ ꯂꯐꯣꯏ ꯄꯥꯟꯈ꯭ꯔꯒ ꯌꯥꯟꯊꯠꯄꯁꯤꯡ ꯑꯁꯤꯅ
ꯃꯈꯣꯏꯔꯣꯝꯗꯒꯤ ꯌꯥꯟꯁꯤꯜꯂꯛꯂꯒ ꯑꯅꯧꯕ ꯆꯣꯡꯂꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯍꯦꯟꯖꯤꯜꯍꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯏꯪꯈꯣꯜꯗ ꯄꯨꯟꯅ ꯍꯧꯕꯅꯤ, ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯔꯤ ꯈꯜꯂꯗꯨꯅ ꯊꯣꯏꯗꯣꯛꯄ ꯀꯥ ꯍꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯐꯨꯁꯤꯡ ꯑꯁꯤꯒꯤꯗꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯌꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯔꯣꯝꯗ ꯍꯦꯟꯖꯤꯜꯂꯛꯂꯤꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯌꯥꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯃꯁꯨ ꯑꯃꯠꯇ ꯀꯥꯏꯅꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯅꯧꯕ ꯆꯣꯡꯂꯛꯂꯤꯕ ꯂꯐꯨꯁꯤꯡ ꯑꯁꯤꯇꯕꯨ ꯊꯝꯂꯒ ꯃꯈꯣꯏꯔꯣꯝꯗ ꯆꯣꯡꯕꯁꯤꯡ ꯑꯗꯨꯅ ꯂꯦꯟꯗꯨꯅ ꯆꯥꯊꯣꯛꯏ꯫ ꯂꯐꯨꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯁꯟꯗꯣꯔꯛꯄꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯁꯥꯎꯔꯗꯨꯅ ꯂꯐꯨꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯂꯣꯏꯅ ꯌꯥꯟꯊꯠꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤꯗꯤ ꯃꯇꯝ ꯈꯔꯁꯨ ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯇꯧꯅꯗ꯭ꯔꯦ꯫ ꯄꯨꯄꯨ ꯑꯇꯣꯝꯕꯒꯤ ꯕꯣꯕꯣꯛꯁꯤꯗꯤ ꯍꯥꯟꯅꯅ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕꯅꯤ꯫ ꯄꯨꯄꯨꯗꯁꯨ ꯃꯥꯅ ꯇꯠꯇꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯄꯨꯅꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯛꯄ ꯌꯥꯎꯔꯛꯄ ꯑꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯛꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯇꯥꯕꯤ ꯈꯪꯅꯅꯕ ꯃꯌꯥꯏꯁꯤꯗ ꯁꯪꯕꯜ ꯍꯦꯛꯇ ꯈꯥꯅꯔꯁꯤ, ꯑꯃꯁꯨ ꯍꯦꯟꯖꯤꯟꯅꯔꯔꯣꯏ, ꯋꯥꯁꯨ ꯉꯥꯡꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯪꯕꯜ ꯈꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯏꯪꯈꯣꯜ ꯑꯗꯨꯝ ꯀꯣꯏꯗꯨꯅ ꯂꯩꯅꯔꯦ꯫ ꯑꯗꯨꯝꯅ ꯁꯪꯕꯜ ꯈꯥꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯒ ꯃꯥꯒꯤ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯈꯥꯏꯅꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯐꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯁꯪꯕꯜ ꯈꯥꯅꯔꯛꯄ ꯑꯁꯤꯗ ꯕꯕꯥꯈꯣꯏꯁꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯄꯣꯛꯏ, ꯈꯨꯀꯟ ꯄꯥꯡꯒꯜꯂꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥ ꯃꯊꯟ ꯈꯛꯇꯅꯤ, ꯄꯨꯄꯨ ꯍꯥꯏꯔꯦ ꯂꯩꯇ꯭ꯔꯦ꯫ ꯃꯣꯏꯅ ꯉꯝꯂꯅꯤ ꯃꯇꯥꯒꯨꯝꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯅꯗꯤ ꯁꯪꯕꯜꯁꯦ ꯈꯥꯖꯜꯂꯁꯅꯨ, ꯑꯁꯤꯅ ꯑꯗꯨꯝ ꯐꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯧꯔꯒ ꯈꯥꯕ ꯅꯠꯇꯦ, ꯃꯈꯣꯏꯅ ꯈꯥꯖꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯋꯥ ꯉꯥꯡꯅꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯋꯥ ꯃꯊꯛ ꯊꯪꯂꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ꯫ ꯄꯨꯄꯨ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ 3 ꯃꯊꯪ ꯅꯨꯄꯤ ꯊꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯕꯅꯤꯅ ꯃꯧꯁꯤꯡꯅ ꯄꯣꯔꯛꯂꯤꯕ ꯑꯎꯟꯄꯣꯠꯁꯤꯡ ꯑꯗꯨꯒ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯨꯄꯨꯅꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯀꯔꯟ ꯇꯥꯕ ꯑꯗꯨ ꯇꯠꯇꯅ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯂꯩꯔꯤꯕ ꯀꯀꯥꯁꯤꯡꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯍꯥꯟꯅꯅ ꯃꯧ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯧꯁꯨ ꯂꯥꯛꯂꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡ ꯆꯩꯗꯨꯅ ꯇꯧꯕꯗꯨ ꯃꯤꯁꯨ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯌꯨ ꯉꯥꯎꯕꯅ ꯉꯥꯡꯕꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅꯁꯨ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯄꯨꯛꯅꯤꯡ ꯊꯤꯠꯄ, ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯋꯥ ꯑꯗꯨ ꯉꯥꯡꯂꯕꯗꯤ ꯃꯤꯁꯨ ꯐꯥꯊꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯄꯦꯟꯅꯕ ꯋꯥ ꯍꯥꯏꯗꯣꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯟ ꯈꯨꯝꯗꯨꯅ ꯈꯟꯅꯕꯗꯒꯤ ꯄꯨꯄꯨ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯁꯤꯒ ꯄꯨꯄꯨꯒ ꯌꯥꯝꯅ ꯊꯤꯅ ꯈꯟꯅꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯅ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗꯨꯗꯒꯤ ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯟꯅ ꯆꯩꯅꯔꯛꯄ ꯌꯥꯎꯔꯛꯄ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯎꯏ꯫ ꯄꯨꯄꯨ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯌꯨ ꯉꯥꯎꯕꯅꯤꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯈꯟꯅ ꯆꯩꯅꯔꯒ ꯀꯔꯤꯗꯧꯕꯒꯤ ꯆꯪꯉꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯥꯡ ꯍꯦꯛꯇ ꯁꯠꯂꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯈꯔꯒꯁꯨ ꯄꯤꯛꯂꯦ, ꯃꯤꯔꯣꯟꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝꯅ ꯈꯟꯅꯕ ꯃꯇꯝꯗ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯕꯕꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯌꯥꯝꯅ パꯈꯠꯇꯨꯅ ꯕꯕꯥꯕꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯑꯃꯠꯇ ꯈꯪꯅꯗꯕꯅꯤꯅ ꯑꯩꯅ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯐꯨꯅ ꯆꯩꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯕꯕꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯟꯅꯕ ꯑꯗꯨ ꯈꯥꯝꯗꯣꯛꯏ꯫
ꯄꯨꯄꯨ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯈꯪꯖꯤꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯥꯊꯔꯒ ꯕꯕꯥꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯄꯨꯄꯨ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯃꯌꯨ ꯌꯥꯝꯅ ꯉꯥꯎꯕꯅꯤꯅ ꯋꯥ ꯃꯈꯥ ꯁꯝꯊꯗꯨꯅ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ꯫ ꯕꯕꯥꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕꯗꯨ ꯌꯥꯗꯕꯅꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯁꯞꯇ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯌꯨ ꯉꯥꯎꯕꯅ ꯉꯥꯡꯕꯕꯨ ꯑꯗꯨꯝ ꯉꯥꯡꯗꯨꯅꯇ ꯂꯩꯔꯕꯅꯤ, ꯇꯥꯔꯨꯔꯅꯨ ꯃꯥꯟꯅꯔꯨꯔꯅꯨ, ꯃꯊꯪꯗꯒꯤꯗꯤ ꯃꯣꯏꯒꯤ ꯊꯣꯛꯄ ꯈꯟꯅꯔꯕꯁꯨ ꯍꯥꯠꯅꯒꯦꯔꯥ ꯁꯤꯟꯅꯒꯦꯔꯥ ꯆꯪꯉꯨꯔꯅꯨ ꯍꯥꯏꯗꯨꯅ ꯕꯕꯥꯗꯕꯨ ꯐꯥꯊꯖꯩ꯫ ꯁꯣꯝꯗꯅ ꯄꯨꯄꯨ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯇꯥꯏꯅꯈꯤ꯫ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯪꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯨ ꯃꯃꯥꯡꯗ ꯇꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯀꯥ ꯑꯍꯟꯗꯣ ꯇꯥꯟꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯃꯨꯛꯅꯕ ꯑꯃ ꯌꯥꯎꯅ ꯅꯪꯅꯇꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯄꯨꯄꯨ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯀꯀꯥ ꯑꯍꯟꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯃꯤ꯫ ꯄꯨꯄꯨꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯕꯗꯒꯤꯗꯤ ꯄꯨꯄꯨꯗꯣ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯥꯡꯉꯤ꯫ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒ ꯈꯛ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯆꯤꯟꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯣꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯃꯇꯩ ꯊꯣꯛꯄꯅꯤꯅ ꯈꯔ ꯀꯣꯏꯔꯞꯇꯤ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯀꯀꯥꯕꯨ ꯑꯩꯈꯣꯏꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯃꯤ꯫ ꯀꯀꯥꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯕ ꯂꯪꯐꯩꯗ ꯑꯗꯨꯝ ꯆꯠꯄꯅꯤ, ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯒ ꯀꯀꯥꯅ ꯁꯨꯔꯒ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯟꯅꯥꯏ ꯇꯨꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯦ, ꯆꯥꯕ ꯊꯛꯄ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯛꯍꯟꯗꯦ, ꯕꯕꯥꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯃꯌꯨꯝꯒꯨꯝꯅ ꯊꯝꯕꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯟꯗꯣꯝꯆꯥꯒ ꯀꯀꯥꯒꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯆꯥꯎꯁꯨ ꯆꯥꯎꯅꯔꯕꯅꯤꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯈꯣꯏꯗ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯍꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯕꯁꯤꯗꯗꯤ ꯅꯍꯥꯟꯗꯒꯤ ꯀꯀꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯑꯁꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯇꯥꯃꯣ ꯑꯩꯒꯤ ꯁꯤ ꯂꯩ, ꯇꯥꯃꯣꯒꯤ ꯉꯝꯗꯕ ꯑꯅꯥ ꯑꯌꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯧ, ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯩꯁా ꯂꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯣꯡꯃ ꯐꯥꯎꯕ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯔꯛꯇꯕ ꯑꯁꯤꯗꯗꯤ ꯃꯃꯥꯈꯣꯏꯁꯨ ꯈꯔ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯈꯣꯏꯗꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ, ꯃꯁꯥꯅ ꯈꯪꯅ ꯄꯨꯊꯣꯔꯛꯂꯀꯥꯟꯗ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯍꯥꯏꯔꯨꯅꯨ ꯍꯥꯏꯕꯗꯒꯤ ꯏꯃꯥꯁꯨ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯥꯕꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯌꯦꯡꯗꯕꯁꯨ ꯌꯥꯗꯦ, ꯄꯩꯁꯥꯁꯨ ꯂꯩꯇꯦ, ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯋꯥ ꯌꯥꯝꯅ ꯇꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯀꯣꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯁꯤ ꯃꯤꯉꯣꯟꯗ ꯃꯇꯝ ꯈꯔꯗꯤ ꯕꯟꯗꯥꯟ ꯊꯝꯗꯣꯛꯂꯒ ꯄꯩꯁꯥ ꯑꯗꯨꯅ ꯂꯥꯏꯌꯦꯡꯂꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕꯅꯤꯅ ꯏꯪꯈꯣꯜ ꯃꯤꯉꯣꯟꯗ ꯕꯟꯗꯥꯟ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗꯦ, ꯕꯕꯥ ꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯑꯅꯥꯕꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯗ ꯈꯣꯡꯕꯥꯟ ꯐꯥꯎꯕ ꯇꯣꯡꯂꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯌꯥꯏ꯫ ꯗꯣꯛꯇꯔꯁꯨ ꯍꯣꯡꯗꯨꯅ ꯃꯁꯤꯡ ꯁꯨꯔꯕꯅꯤ ꯌꯦꯡꯂꯤꯕ, ꯑꯗꯨꯕꯨ ꯁꯨꯡꯐꯠ ꯐꯠꯇꯕ ꯑꯗꯨꯗꯗꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯨ ꯈꯔ ꯂꯥꯡꯁꯤꯜꯂꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯕꯟꯗꯥꯟ ꯊꯝꯗꯣꯛꯀꯗꯧꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯂꯧꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯪꯈꯣꯜ ꯊꯝꯕ ꯊꯝꯗꯕ ꯑꯁꯤꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯄꯩꯁꯥꯗꯨꯅꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯕ ꯑꯁꯤꯗ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯑꯗꯨ ꯃꯈꯣꯏ ꯄꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯕꯗꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯄꯥꯏꯗ꯭ꯔꯕꯁꯨ
ꯄꯩꯁꯥ ꯑꯁꯦ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯒ ꯇꯥꯃꯣ ꯈꯣꯏꯅ ꯂꯩꯔꯀꯥꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯐ꯭ꯔꯤꯗ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯂꯩꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯗꯧꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯄꯥꯏꯒꯦ ꯍꯥꯏꯔꯛꯄꯗꯗꯤ ꯃꯃꯥꯒ ꯕꯕꯥꯒꯁꯨ ꯑꯍꯥꯟꯕꯗꯗꯤ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯁꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥꯗꯨ ꯂꯩꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯗ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯕꯟꯗꯥꯟ ꯄꯥꯏꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯨ ꯌꯦꯟꯅꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯇꯥꯕꯗꯒꯤꯗꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯅꯤꯡꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯕꯟꯗꯥꯟ ꯊꯝꯂꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯌꯨꯝ ꯁꯥꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯦꯟ ꯕꯣꯏꯂꯔꯒ ꯂꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯒ ꯌꯨꯝ ꯑꯣꯏꯅ ꯁꯥꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯍꯪꯐꯝ ꯊꯣꯛꯄꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ꯫ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯏꯪꯈꯣꯜ ꯌꯨꯝꯐꯝ ꯑꯁꯤꯗꯗꯤ ꯑꯗꯨꯝꯅ ꯌꯨꯝ ꯁꯥꯖꯤꯟꯕ ꯖꯇ꯭ꯔꯥ ꯍꯨꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯇꯧꯍꯩꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯨꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯀꯥ ꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯇꯩꯃ ꯆꯨꯝꯃꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯗ ꯑꯣꯏꯕꯅꯤꯅ ꯂꯩꯅꯤꯡꯗꯕꯗꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯑꯗꯨꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯅꯦ ꯏꯇꯩꯃ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯄꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯑꯃꯨꯛ, ꯍꯣꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯈꯤꯕꯁꯨ ꯂꯩꯇꯦ, ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯗ ꯅꯪꯍꯧꯔꯣꯏꯗꯕꯒꯨꯝꯗꯅ ꯌꯨꯝ ꯄ꯭ꯔꯞ ꯁꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ꯫ ꯅꯈꯣꯏꯒꯤ ꯇꯥꯃꯣꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩ, ꯅꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ, ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯅꯈꯣꯏꯁꯨ ꯑꯐ ꯐꯠꯇꯕ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯕꯗꯤ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯁꯦ ꯋꯥ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅꯁꯨ ꯁꯥꯎꯔꯞꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯏꯀꯥꯏꯔꯗꯨꯅ ꯌꯨꯝꯐꯝ ꯑꯗꯨ ꯄ꯭ꯔꯞ ꯁꯥꯖꯤꯟꯗꯨꯅ ꯍꯣꯡꯗꯣꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯍꯥꯏꯔꯨꯔꯅꯨ ꯌꯥꯔꯦ, ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯁꯔꯨꯛꯇꯣ ꯑꯩꯅ ꯉꯝꯂꯒ ꯄ꯭ꯔꯞ ꯇꯥꯜꯂꯒ ꯍꯟꯇꯣꯛꯅꯕ ꯇꯧꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯅ ꯂꯩꯅꯅꯤꯀꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯦ꯫ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯅꯤꯡꯅ ꯕꯕꯥ ꯅꯥꯕ ꯐꯕ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯆꯍꯤ 2-3 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯅꯥꯕꯗꯣ ꯐꯔꯦ, ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯃꯔꯨꯞ ꯌꯥꯎꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯇꯨꯡꯁꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯟꯗꯥꯟ ꯊꯝꯈ꯭ꯔꯤꯕ ꯄꯩꯁꯥ ꯁꯔꯨꯛ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯑꯇꯣꯞꯄꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗ ꯍꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯈꯟꯗꯨꯅ ꯋꯥ ꯉꯥꯡꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯅꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯕꯟꯗꯥꯟ ꯊꯝꯈ꯭ꯔꯤꯕ ꯁꯔꯨꯛꯇꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯌꯥꯝꯂꯤꯕꯅꯤ, ꯍꯧꯖꯤꯛ ꯆꯍꯤ 2-3 ꯍꯦꯜꯂꯕꯁꯤꯗꯗꯤ ꯄꯩꯁꯥꯗꯣ ꯍꯦꯟꯀꯠꯂꯛꯎ ꯍꯥꯏꯗꯨꯅ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕꯗꯅ ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯗꯨꯒ ꯍꯟꯕ ꯃꯇꯝꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯕ ꯑꯗꯨꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯅꯍꯥꯟꯗꯒꯤ ꯈꯟꯖꯔꯨꯕ ꯁꯥꯒꯠꯆꯔꯨꯕ ꯎꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯄꯩꯁꯥ ꯑꯗꯨꯗꯤ ꯁꯨꯗ꯭ꯔꯕꯅꯤꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯗꯨꯅ ꯄꯩꯁꯥꯗꯨꯕꯨꯗꯤ ꯉꯝꯅꯕ ꯇꯨꯡꯈꯠꯀꯅꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯏ꯫ ꯑꯁꯤꯔ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯨꯕꯒꯤ ꯃꯍꯩ? ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯁꯦ ꯇꯥꯟꯊꯣꯛꯄ ꯃꯇꯝꯗ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯀꯉꯥꯎꯅꯗꯨꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯥꯒꯗꯕ ꯐꯥꯎꯕ ꯆꯥꯗꯕ ꯃꯈꯩ ꯇꯪꯈꯥꯏ ꯌꯦꯟꯅꯗꯨꯅ ꯃꯈꯣꯏꯗ ꯄꯤꯖꯔꯤꯕꯅꯤ, ꯂꯩꯐꯝ ꯆꯪꯖꯐꯝ ꯄꯤꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ꯫ ꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯜ ꯂꯦꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯟꯗꯣꯝꯆꯥꯁꯨ ꯏꯇꯩ ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯇꯨꯅ ꯑꯗꯨꯝ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯉꯛꯀꯗꯣ ꯊꯦꯛꯀꯠꯈ꯭ꯔꯦ꯫ ꯕꯕꯥ ꯎꯕ ꯃꯇꯝꯗ ꯃꯀꯣꯛꯇꯒ ꯐꯤ ꯀꯨꯞꯇꯕꯤ
ꯊꯧꯋꯥ ꯁꯥꯗꯕꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯂꯥꯜꯂꯨꯕ ꯂꯩꯇꯦ꯫ ꯏꯁꯣꯔ ꯃꯥꯁꯨ ꯎꯔꯤꯗꯅ ꯑꯩꯈꯣꯏꯅ ꯀꯔꯥꯏ ꯐꯥꯎꯕ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯈꯜꯂꯗꯨꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯍꯟꯗꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯑꯗꯣ ꯃꯌꯥꯝ ꯌꯥꯝꯂꯝꯕꯗꯒꯤ ꯉꯝꯂꯒ ꯍꯜꯂꯁꯤ, ꯉꯝꯗ꯭ꯔꯒ ꯇꯣꯛꯑꯁꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝꯐꯝ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯤ, ꯃꯅꯤꯡꯗꯁꯨ ꯏꯪꯈꯣꯜ ꯈꯔ ꯂꯩ, ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯖꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯕꯟꯗꯥꯅꯤꯗꯅ ꯊꯝꯂꯤꯕꯗꯣ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯁꯨ ꯍꯥꯏ꯫ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯄꯩꯁꯥ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯌꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯕꯟꯗꯥꯟ ꯊꯝꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗ ꯌꯥꯅꯁꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯗꯨꯗꯕꯨ ꯌꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯇꯪ ꯇꯥꯕ ꯌꯨꯝꯐꯝ ꯑꯃ ꯁꯥꯔꯒ ꯍꯣꯡꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯣꯏꯅ ꯌꯨꯝ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯤ ꯊꯤꯔꯤꯕꯁꯦ꯫ ꯅꯣꯏꯅ ꯍꯣꯡꯗꯣꯛꯄ ꯄꯥꯝꯗ꯭ꯔꯒ ꯑꯗꯨꯗ ꯂꯩꯕ ꯄꯥꯝꯂꯒꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯆꯤꯜꯂꯛꯑꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯊꯨꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯝꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯃꯀꯣꯛꯇꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯄꯨ ꯑꯇꯣꯝꯕꯅ ꯄꯤꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈꯤꯒꯨꯝ ꯇꯧ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯜꯂꯒꯦ, ꯄꯩꯁꯥ ꯍꯥꯞꯂꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯉꯥꯎꯔꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯒ ꯂꯩꯍꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯥꯖꯠꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯇꯥꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯤꯅ ꯇꯧꯕꯤꯃꯟ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯃꯟ ꯎꯠꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯁꯥꯎꯗꯨꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯥꯎꯕ ꯊꯥꯈꯤ꯫ ꯑꯁꯤꯒꯤ ꯇꯥꯡ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯇꯥꯔꯤꯛ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯏꯪꯈꯣꯜ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯌꯣꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯀꯌా ꯑꯃꯁꯨ ꯂꯥꯛꯏ꯫ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯇꯁꯦꯡꯅ ꯌꯣꯟꯅꯤꯡꯕꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯃꯕꯨꯛ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯑꯗꯣ ꯄꯔꯥ ꯑꯃ ꯆꯞ ꯆꯥꯕꯤ ꯇꯝꯕꯤꯒꯦ ꯈꯜꯂꯗꯨꯅ ꯏꯪꯈꯣꯜ ꯑꯗꯣ ꯌꯣꯟꯅꯕ ꯊꯑꯣꯏꯅ ꯁꯤꯟꯕꯅꯤ꯫ ꯕꯕꯥꯅꯁꯨ ꯑꯩ ꯏꯊꯟꯈꯇ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯤ, ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯣꯛꯏꯗꯅ, ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯏꯁꯨꯁꯤꯡꯗꯣ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯍꯟꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯦ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯌꯨꯝ ꯁꯥꯖꯤꯜꯂꯒ ꯑꯩꯒꯤꯁꯨ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗ ꯄꯥꯡꯒꯟꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯁꯦꯟꯐꯝ ꯑꯗꯣ ꯉꯝꯅꯕ ꯇꯥꯜꯂꯒ ꯄꯤꯈꯤꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯃꯤꯅꯤꯅꯦ, ꯆꯥꯛ ꯆꯥꯔꯤꯕꯅꯤ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯅ ꯂꯩꯅ ꯂꯧꯁꯤꯡꯒ ꯁꯥꯟꯅꯗꯅ ꯇꯧꯔꯤ? ꯐꯠꯇꯕꯗꯤ ꯃꯈꯣꯏꯅ ꯇꯝꯕꯤꯔꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯝꯕꯤꯔꯝꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯩꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯣ ꯏꯃꯥ ꯕꯕꯥꯅ ꯏꯪꯈꯣꯜ ꯑꯁꯤ ꯃꯤꯅ ꯂꯩꯈ꯭ꯔꯦ, ꯅꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯣ, ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯣ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯌꯣꯟꯕ ꯅꯠꯇꯦ꯫ ꯃꯤꯉꯣꯟꯗ ꯌꯣꯜꯂꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯁꯪꯕꯟ ꯈꯥꯖꯤꯟꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯊꯝꯃꯤ꯫ ꯃꯤꯅ ꯐꯠꯇꯕ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯟꯅꯤ, ꯏꯔꯟ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯐꯕ ꯃꯤ ꯑꯣꯏꯔꯕꯒꯗꯤ ꯌꯣꯛꯇꯨꯅ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯊꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯤꯔꯛꯂꯒ ꯊꯛ ꯀꯥꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯈꯟꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯅꯤꯡꯗꯕ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯈꯤꯕꯅꯤ꯫ ꯑꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯐꯠꯇ꯭ꯔꯕꯗꯤ ꯐꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ꯫ ꯈꯨꯀꯟ ꯄꯥꯡꯒꯟꯗꯕ, ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯐꯨꯅ ꯆꯩꯅꯔꯒ ꯂꯝ ꯊꯨꯝ ꯃꯨꯟꯒꯗꯕ ꯅꯠꯇꯦ꯫ ꯂꯧꯁꯤꯡꯅ ꯁꯃꯨ ꯐꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯣꯛ ꯁꯤꯖꯤꯟꯅꯔꯒ
khana chainabasу thoktaba iransu mangdaba asumna tawgadabani. Hawjikti aikhoida yetlamba makhoisu chatkhrabanina kana amatanasu aikhoida yetpinaba leitre. Iralsu mangdre mathangdagidi mi awaba uraroi haiduna ima babanasu chapyungna leple. Tangai phadana tawpham thokpa khara tawraga ka hena minungsi utpase karisu kanaramde iran tinglaga to I haiduna hausi khata loigraba matungda kona singlai. Thaudok asigi matangdagidi kaka amadi indomchado amukhana ingkholnung aduda changakpa ngamdana nupi mapam aduda adumak leibada takhi. Makhoigi wakhal ado khajikta phawba matin yotharaga khantharamlabadi makhoina pharakliba adudagi saruk chama hena aikhoigi ima babana phadoklaga makhoida pithokpa phawba yabani. Adubu hawjikti kari upai lei magul igun khangnaraga loinaba haibaduni. Thaudo wathok thoklakpa matamdadi batonbudi adum chanai adubu hanagi matawgumna puksin samthokna loinabadudi amata loinadre. Ichili-inaugi marakta asumna yengsinnaba asida leiminabasu yamna nungaite. Ichili-inaudagi leikaisingi mina hena puksin chauthokpirakpra haidunasu ningi. Mina adumna puksin chauthokpirakpa uraga aikhoigisu kanpanganba nupa khara yamna leiramlabadi phagadabani haiduna hekta makhalai. Ungning sauningba pendaba tanja kaya amasu yawi. Adubu karidi upai lei ngamnaba haibaduni. Mi phatabagidi hidak leite lai phatabagidi haijaraga phai. Asini miro leijadaba aikhoina thengnariba awabasing ase aikhoi khata natana miro leijadaba kaya amadasu asumna aikhoiga chapmanaba natrabasu aikhoidagi hena awaba kaya ama thengnabasu yaurongani. Masini aikhoigi punsi aikhoigi imungda thokliba awabasing. Ngasigi oinadi matang asida loisinjarage. Loibafao tabiriba khwai khudingmakpu amuka hana ikoknona khurumjari.